Hello, hi ma'am. Ngasi di netai pot am lai pot tu kari pot no ai du ma'am na khani ngam ko. Ai ko ye wireless microphone ne ba. Wireless microphone si kamai tawe hai du ma'am. Ai unbox tau jarake. Ai ju phone gum kaida video da ju ure ko. Wireless microphone si kamai tawe ko le du video da ju ujare. An dare mak di pai tri ba ko. Pai du na si di unbox tau jarake selai re. Wireless microphone do unbox tau jarake. Ma'am em bina se. Lại kre cái thang tao ra kêu mày adu ma'am si kai thì ngay ma'am ai channel thì ma'am na support tàu view subscribe tàu view ma'am na khara share tàu view Facebook anh ấy share tàu view adu ma'am ai wa hai bisai jete soi cái plan cái video rồi ma'am ngọc pi cái ní adu em mina se ma'am ko chỉ là gift am ju yawe ba gift tu kari gift no adu em mina se yam na tang potin na te ba se ko ki maman price ko ai tum description da tum hap chamge adu chambi ma am so pam bo kan tum lobi yo adu quality lai pot ne ko adu ma am unbox tong jara ge le tum ma gift tu sele ha me gift yo ko le si phone tham cái gift ne sha ne yang che ko trên này chúng mình thầm cái tấm phone kia có mày em tụi mà thằng wireless microphone chứ mà yên sẽ ching ding đây đây Uber mày sẽ có cái ai bên này có mày em cái wireless microphone cái sẽ thà đây có ado for ai xin là cần sẽ thà gì có cần gì đây iPhone adagi type C iPhone gi sura type C gi loni season abi are ba sigi sida ko aya blon ya ba ko ado phone khodi mak ki koi gi sigi wireless microphone se ai koi gi camera se ai ma gi koi gi atopa camera habdi iPhone gi di loni ya ko koi gi automatic ya aduga atopa phone gi di app am logu ta me app si kari app no habdi camera gi app am logu ta me ba app si ai utsrake ado open camera na am logu da me open camera si da loin ya ne ba adu ki samna to phone gi da di iPhone na tadi ya te ba ko app tu logu da ne app tu so ai loina utsrake sang da ba adu ki manung da sang da setting da sang da ko ka da do ai loin ma utsrake ba ko am ai gi sana to mi ya ko channel na su ma am subscribe to video am si video adu first time am Play Store sang asi ka ma network su la ba ta de Play Store changaga open camera hai ba open camera ai de hana install tau ra me ba aduna ne se chong tho lai se changbi ro open camera sida install tau da mi ne install tau bi ro tau ai gi na tau khramina open da changage open change camera thoke camera thoka amina setting da chango ma setting da change aduga sida yawi ko mayam photo and video setting sigi makha sida ani suba video setting sida mayam changbiro kya changbi re na mayam adu sum chingkat piro adu sum chingthar om kari ka yawi na yang amaga matungda sida yawi se mayam audio gi se si record audio sina tabida makha gi audio gi se changbiro mayam aduga mayaida ani ama ani suba sida nambiro external microphone if present hai ba sida nambiro yo okay oikre adu back hanbiro wireless microphone do thinjal laga
ꯀꯅꯦꯛ ꯇꯧꯔꯗꯝꯃꯦ ꯄꯣꯠꯁꯤꯗꯩꯗꯤ ꯑꯗꯨ ꯑꯗꯨꯝ ꯑꯣꯀꯦ ꯑꯣꯏꯈ꯭ꯔꯅꯦꯕ ꯃꯁꯥꯅ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯣꯄꯦꯟ ꯇꯧꯔꯁꯦ ꯑꯟꯕꯣꯛꯁ ꯇꯧꯔꯁꯦ ꯇꯤꯡ ꯂꯩꯔꯦ ꯑꯗꯨꯁꯨ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯩ ꯗꯤꯇꯦꯜ ꯂꯣꯏ ꯇꯥꯛꯆꯔꯛꯀꯦ ꯃꯌꯥꯝꯗ ꯁꯤ ꯂꯩꯔꯦꯀꯣ ꯁꯤ ꯔꯤꯁꯤꯚꯔꯅꯦ ꯁꯤꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯂꯩꯔꯦꯀꯣ ꯁꯤꯅꯀꯣ ꯑꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯐꯣꯟꯒꯤꯅꯦꯕꯀꯣ ꯑꯗꯣ ꯑꯥꯏꯐꯣꯟꯒꯤꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯔꯤꯁꯤꯚꯔꯁꯦ ꯔꯤꯁꯤꯚꯔꯁꯤꯗ ꯊꯤꯟꯖꯤꯜꯂꯅꯦꯕ ꯁꯤ ꯀꯅꯦꯛ ꯇꯧꯔꯅꯦꯕ ꯖꯣꯏꯟ ꯇꯧꯔꯅꯦꯕ ꯁꯦ ꯑꯗꯨꯒ ꯑꯥꯏꯐꯣꯟꯒꯤ ꯃꯅꯤꯡꯗꯣ ꯐꯣꯟꯒꯤ ꯃꯅꯤꯡꯗꯣ ꯁꯤꯒꯤ ꯃꯅꯤꯡꯁꯦ ꯁꯤ ꯊꯤꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯐꯣꯟꯁꯦ ꯐꯣꯟ ꯂꯩꯌꯦ ꯁꯣꯔꯤ ꯉꯥꯛꯄꯤꯒꯅꯤꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯁꯤ ꯂꯩꯔꯦ ꯁꯤ ꯑꯣꯐ ꯑꯣꯟ ꯇꯧꯅꯉꯥꯏꯅꯦꯕꯀꯣ ꯀꯦꯃꯦꯔꯥꯁꯦ ꯈꯔ ꯁꯦꯝꯕ ꯋꯥꯠꯂꯦꯀꯣ ꯑꯣꯐ ꯑꯣꯟ ꯇꯧꯅꯉꯥꯏꯅꯤ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯣꯟꯒꯤ ꯍꯧꯖꯤꯛꯀꯤ ꯀꯔꯤꯗꯣ ꯇꯥꯏꯞ ꯁꯤꯅꯤ ꯁꯤꯅ ꯊꯤꯟꯗꯣꯏꯅꯦꯕ ꯊꯤꯟꯖꯤꯜꯂꯅꯤ ꯀꯅꯦꯛ ꯇꯧꯔꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯄꯦꯟ ꯀꯦꯃꯦꯔꯥꯁꯦ ꯆꯪꯉꯒꯀꯣ ꯃꯥꯒꯤ ꯁꯦꯠꯇꯤꯡ ꯈꯔ ꯁꯦꯝꯒꯅꯤ ꯁꯦꯠꯇꯤꯡꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯣꯄꯟ ꯇꯧꯔꯒ ꯃꯥꯒꯤ ꯁꯤꯒꯤꯁꯤꯗ ꯒ꯭ꯔꯤꯟ ꯑꯃ ꯂꯥꯛꯀꯅꯦꯕ ꯑꯩ ꯊꯥꯖꯔꯛꯀꯦ ꯁꯤ ꯒ꯭ꯔꯤꯟ ꯂꯥꯛꯏꯗꯅ ꯁꯤ ꯂꯥꯛꯄꯗꯒꯤ ꯁꯤꯒꯤ ꯀꯅꯦꯛ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯔꯤꯁꯤꯚꯔꯁꯦ ꯊꯤꯟꯕ ꯃꯇꯨꯡꯗ ꯂꯥꯎꯕ ꯌꯥꯔꯅꯦꯕ ꯑꯗꯨ ꯃꯌꯥꯝꯗ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯔꯛꯀꯦ ꯆꯦꯛ ꯇꯧꯔꯛꯀꯦ ꯌꯦꯡꯃꯤꯟꯅꯁꯦ ꯚꯤꯗꯤꯑꯣꯁꯤ ꯃꯈꯥ ꯇꯥꯅꯀꯣ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣꯁꯤꯀꯣ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯑꯩ ꯋꯥꯌꯔꯂꯦꯁ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤꯒꯤ ꯆꯦꯛ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯤ ꯑꯗꯨꯝ ꯊꯥꯔꯤꯀꯣ ꯍꯧꯖꯤꯛꯁꯨ ꯊꯥꯔꯤ ꯑꯩ ꯑꯗꯣ ꯉꯁꯥꯏꯒꯤ ꯔꯤꯁꯤꯚꯔꯗꯣ ꯑꯩꯅ ꯑꯗꯨ ꯍꯥꯏꯖꯍꯧꯗ꯭ꯔꯦ ꯔꯤꯁꯤꯚꯔꯗꯨꯒꯤ ꯃꯊꯛꯇꯨꯗ ꯃꯈꯨꯟ ꯃꯆꯥ ꯑꯃ ꯌꯥꯎꯅꯦꯕ ꯃꯇꯥꯏꯒꯤ ꯑꯁꯥꯡꯕꯗꯨꯒꯤ ꯃꯇꯥꯏꯒꯤ ꯃꯊꯛꯇꯨꯗꯀꯣ ꯑꯗꯨꯗ ꯔꯦꯠ ꯉꯥꯟꯒꯗꯝꯃꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯤ ꯁꯤꯗ ꯒ꯭ꯔꯤꯟ ꯉꯥꯜꯂꯤꯁꯦ ꯁꯤ ꯉꯥꯜꯂꯗꯤ ꯀꯅꯦꯛ ꯑꯣꯏꯈ꯭ꯔꯦ ꯑꯗꯩ ꯑꯩ ꯉꯥꯏ ꯆꯪꯉꯤꯕ ꯁꯤꯠꯇꯤꯡꯗꯣ ꯑꯗꯨ ꯑꯗꯨꯝ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯑꯩꯅ ꯁꯦꯝꯃꯤꯕ ꯃꯑꯣꯡꯗꯣ ꯑꯗꯨꯁꯨ ꯁꯦꯝꯕꯤꯔꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤꯒꯤ ꯌꯥꯔꯅꯤ ꯑꯗꯨ ꯃꯥꯒꯤ ꯃꯤꯇꯔ ꯂꯩꯀꯣ ꯃꯤꯇꯔꯁꯤ ꯑꯩ ꯚꯤꯗꯤꯑꯣꯗ ꯎꯕꯗꯗꯤ 25 30 35 ꯑꯗꯨꯝꯒꯤ ꯆꯥꯡꯗꯤ ꯃꯤꯇꯔꯗ ꯑꯗꯨꯝ ꯐꯣꯟ ꯊꯝꯃꯒ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤꯒ ꯑꯗꯨꯝ ꯆꯠꯂꯒ ꯑꯗꯨꯝ ꯋꯥ ꯂꯣꯟꯕ ꯌꯥꯔꯅꯤ ꯑꯗꯨꯝ ꯁꯥꯎꯟ ꯆꯠꯀꯅꯦꯕ ꯑꯗꯨ ꯑꯩꯅꯗꯤ ꯌꯦꯡꯗ꯭ꯔꯤ ꯑꯗꯨ ꯑꯩꯁꯨ ꯔꯥꯎꯟ ꯆꯠꯂꯒ ꯌꯦꯡꯒꯦ ꯍꯥꯏꯐꯦꯠꯇꯪꯀꯣ ꯑꯗꯨ ꯃꯌꯥꯝ ꯆꯦꯛ ꯇꯧꯖꯔꯛꯑꯒꯦ ꯍꯜꯂꯣ ꯍꯥꯏ ꯃꯌꯥꯝ ꯍꯜꯂꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯌꯥꯝꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯑꯩ ꯆꯦꯅꯦꯜꯁꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯋꯥ ꯂꯣꯟꯕꯁꯨ ꯍꯩꯖꯗꯦ ꯇꯣꯏꯅꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯨ ꯉꯝꯖꯗꯦ ꯍꯥꯏꯕꯗꯤ ꯊꯕꯛꯅ ꯆꯤꯟꯕꯒꯤꯅꯤ ꯑꯗꯣ ꯑꯩ ꯁꯪꯕ ꯃꯇꯝꯗ ꯑꯩ ꯚꯤꯗꯤꯑꯣ ꯁꯨꯝ ꯈꯔ ꯑꯩ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨ ꯄꯦꯖꯁꯨ ꯑꯩꯒꯤ ꯂꯩꯕꯅꯦ ꯄꯦꯖ ꯁꯅꯥꯇꯣꯝꯕꯤ ꯌꯥꯏꯔꯤꯄꯣꯛ ꯑꯩꯅ ꯐꯦꯁꯕꯨꯛ ꯄꯦꯖꯁꯨ ꯂꯩꯕꯅꯦ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯆꯪꯕꯤꯔꯒ ꯐꯣꯂꯣ ꯇꯧꯁꯤꯟꯕꯤꯌꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯨ ꯂꯩꯕꯅꯦ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯐꯣꯂꯣ ꯇꯧꯕꯤꯁꯤꯟꯕꯤꯌꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕꯅꯦ ꯌꯨꯇꯨꯕ ꯆꯦꯅꯦꯜꯒꯤ ꯁꯅꯥꯇꯣꯝꯕꯤ ꯌꯥꯏꯔꯤꯄꯣꯛ ꯑꯗꯨꯝ ꯃꯤꯡꯗꯨꯗ ꯑꯗꯨꯝ ꯍꯥꯡꯕꯅꯦ ꯏꯟꯁꯇꯥꯁꯨ ꯑꯗꯩ ꯐꯦꯁꯕꯨꯛꯁꯨ ꯃꯌꯥꯝꯅ ꯆꯪꯕꯤꯔꯒ ꯐꯣꯂꯣ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯨ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯀꯔꯤꯝ ꯑꯩꯈꯣꯏꯅ ꯉꯝꯄꯣꯟꯇꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯇꯦꯁ ꯇꯧꯔꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝꯀꯣ ꯃꯈꯥ ꯇꯥꯅ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯒ ꯇꯦꯁ ꯇꯧꯔꯁꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯔꯤꯁꯤꯚꯔꯁꯦ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯧꯒꯦ ꯔꯤꯁꯤꯚꯔꯒꯤ ꯃꯊꯛꯇꯨꯗꯀꯣ ꯔꯦꯠ ꯉꯥꯟꯒꯅꯦꯕ ꯑꯗꯨꯒ ꯋꯥꯌꯔꯂꯦꯁ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤꯗꯅ ꯒ꯭ꯔꯤꯟ ꯉꯥꯟꯒꯅꯦꯕ ꯁꯤ ꯑꯅꯤꯁꯤ ꯔꯦꯠ ꯉꯥꯜꯂꯗꯤ ꯖꯣꯏꯟ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯆꯦꯛ ꯇꯧꯃꯤꯟꯅꯔꯁꯤ ꯌꯦꯡꯃꯤꯟꯅꯔꯁꯦꯕꯀꯣ ꯍꯥꯞꯄꯝꯃꯤ ꯄꯥꯜꯂꯝꯃꯤ ꯍꯜꯂꯣ 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 ꯍꯥꯏ ꯃꯌꯥꯝ ꯍꯜꯂꯣ ꯍꯜꯂꯣ ꯆꯦꯛ 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 ꯍꯥꯏ ꯃꯌꯥꯝ ꯍꯥꯏ 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 ꯃꯌꯥꯝ ꯍꯥꯏ ꯍꯜꯂꯣ ꯃꯌꯥꯝꯁꯨ ꯁꯣꯏꯗꯕꯤ ꯁꯥꯎꯟꯁꯤ ꯇꯥꯔꯝꯃꯅꯤꯀꯣ
Hello Hello ꯄꯨꯛꯁꯤꯗꯤ ꯌꯥꯗ꯭ꯔꯦ Hello ꯁꯤꯒꯤꯁꯦ ꯑꯩꯠ ꯋꯥꯌꯔꯂꯦꯁ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯤ ꯑꯟꯕꯣꯛꯁꯇ ꯍꯥꯏꯒꯗꯧꯕ ꯋꯥ ꯈꯔ ꯂꯩꯍꯧꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯌꯥꯎꯔꯤꯕ ꯕꯣꯛꯁꯁꯦ ꯁꯤꯒꯤ ꯕꯣꯛꯁꯁꯦ ꯁꯤ ꯆꯥꯔꯖꯔꯅꯦꯕ ꯆꯥꯔꯖꯔꯗꯣ ꯑꯩ ꯑꯟꯕꯣꯛꯁ ꯇꯧꯖꯔꯛꯀꯦ ꯆꯥꯔꯖꯔꯁꯤꯁꯨ ꯁꯤ ꯇꯥꯏꯞ Cꯅꯦꯕ ꯇꯥꯏꯞ Cꯒꯤ ꯆꯥꯔꯖꯔꯅꯦ ꯑꯗꯣ ꯁꯤ ꯑꯗꯨꯝ ꯆꯥꯔꯖꯔ ꯇꯧꯕ ꯌꯥꯔꯅꯤ ꯁꯨꯝ ꯍꯥꯏꯖꯍꯧꯒꯦ ꯇꯧꯕꯅꯦ ꯃꯌꯥꯝꯗ ꯈꯪꯗꯦ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯒꯗꯕ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯎꯔꯒꯁꯨ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯐꯦꯁꯕꯨꯛ ꯄꯦꯖꯁꯨ ꯂꯩꯕꯅꯦ ꯏꯟꯁꯇꯥꯁꯨ ꯂꯩꯕꯅꯦ ꯂꯣꯏꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯒꯤ ꯅꯦꯝꯁꯤꯒ ꯆꯞ ꯃꯥꯟꯅꯕꯅꯦ ꯃꯌꯥꯝꯅ ꯂꯣꯏ ꯆꯪꯕꯤꯔꯒ ꯐꯣꯂꯣ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯗꯨ ꯃꯌꯥꯝ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯋꯥꯌꯔꯂꯦꯁ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤ ꯑꯗꯨꯒ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯍꯥꯞꯆꯔꯝꯒꯦ ꯕꯥꯏ ꯕꯥꯏ